peaceful election and ethical voting haiba theme dang asi Manipur da ahan boina khwaidagi sangba art competition pangthokre. Furup amakaki yaifana bahonabada atopa furup kaya sokadaba oirabadi khongthang adu handokadabani haina speaker location na phongdokre. BJP bu sogatpo workers na party asigi unofficial oina lauthukiba mirep singi matangda irang hobidana MLA Vishwajana appeal tawrakli. Amasung Republic Day half marathon run ki title and Chawdevi amadi Sankarman Thapana laukre. Mayam bakharumzari adom ni yengbiriba impact news ni ai khanginbam thoino henbi hauzik pungja asi phawbugi maroiba paw sing miyam da bizari. Free, fair and peaceful election and ethical voting haiba theme da Manipur da ahanba oina khwaidagi sangba art competition ngasi Chief Electoral Officer Manipur, Editors Guild Manipur amadi Neojin na punna kutsam naduna Imphal gi Hotel Classic mapadagi hauduna Nupilal Complex fawba ngasi pangthokre. Ngasi gi art competition adu flex canvas oibaga loinana yekpagi medium na spray painting amadi acrylic na oikhi. Lakadori Batara Mathuri Suba Manipur State Legislative Mikhalda Miyamna Niyom Chumna Amadi Ethical Voting Taunanaba Message Pinabagi Pandam da Pangthokiba Art Competition Aduda School Amadi College Mahiroi Yauna Chaurakna Competitor Lising Amarom na Sarukyaki. Thawramaduga Mari Lainana Joint CEO Manipur Rishikesh Mudak IAS na Phongdorakpada Pangthokliba competition asigi pandamdi Imphal amadi akoibada leiriba mioi singda electoral gi matangda hena bhab tahannabane wahi oina haibadagi ayekpa laina hena phongtokpa ngamba nangasigi competition asi pangthokhibane ngasi yekliba painting sing asi SVEEP campaign singda sizinagani ngasigi painting competition asi nataba topa makhal singi competition makhal kayasu pangthokhigani haina mudakna makhataki. One has to shoot a selfie video less than under 1 minute on a theme of ethical voting, and they have to post it on our Facebook page. We will judge that video on the basis of maximum likes, so it's like a popular voting, maximum shares, and of course there would be the quality also would be judged by the judges. Then we are coming up with a short film competition which would be between 5 to 10 minutes film, wherein a film has to be shot on the theme of again ethical and informed voting. On 25th of January, we are celebrating National Voters Day in a city convention center. We appeal to all the citizens to widely participate into this event. In this function, the prize winners of mini competition will be felicitated. New voters will be given epic card. Nakalamarom dangasigi lai yekpa changdamnaba aduda saruk yakiba competitors signa ethical voting gi matangda makoi gi oiba wakhalon sing makoi na yekliba painting sing aduda mami tanana bahonaki. Impact News na competitors sing aduna changdamnaba aduda kari maramgi saruk yaribano haina hanglubada makoi na pirakpa paukhum sing aduna ngasi pangthokliba art competition asigi pandamdi khara makhaidi phanglabra haina lawai yai hairi. Election pangthok matamda ingna chikna amasung niyom chumna pangthokna bagidama aina aigi motagi idea khara pizana bagdamakta yaujabane isada talent lehongnaba sung mayam marakta tillaga participate tawraga election gi matang je corruption tawdabida asumba lambida paisa pi dabi khotabida oina thadaba khopagi dum kano thim doina tawjabne ai vote ki maramda mingonda awareness piningba hadi achumba do thadabina bagoba vote thada matamda koi choose tawdoi leader do karma leader da thadani kamai tawni habadui matangda theme do adugi matangda yeksaban vote je akhoi gi niyom chumna thadabiba government je akhoi gi afaba khanba adum niyom chumna tawina si haibagi makai da thamjaningi akhoi gi Manipur da janarba vote ki matam da senja thamja tawbaje sum yahaning da ba sum thokning ba adugum do ai motagi sum thokning ba do sum yek thokjaning ba painting yek wasum ba art se yam pamjaiba election mari lainai sige yeiba poje free and fair id thamoi sengna khoi corruption yaudana vote se thada si tawsi habse thimjina laisina uthokwan handa lakto election je sida niyom chungna phabi candidate khanna ba ai wakhalon putho yek Furup amakaki yaifana batawbada topa furup kaya sokadaba oirabadi thangziliba khongthang adu hantokpa mathau tai haina Manipur Legislative Assembly gi Speaker Thokchom Lokeshwarna UNC da blockade hantoknaba na koinana appeal tawkhre
ngasi Haingang Block Mahila Congress Committee na sindana Haingang Kendra gi nupi singi oiba political conference to wafam asi speaker na phongdokhibani laifam kuno mitong lampak ta pangtokhiba Thauramadu da speaker Lokeshwar na haikibada Manipur da leidiba kendra khudingmak chaukhatlaba matamda chaukhatpa Manipur haibadu oigadabani kendra ama nungai na bohonabada atokpa thangnaba kendra singda sokadaba oirabadi paikhat kadoriba thabak adu munna yengsil hauba mathau tai haiki ngasigi thauramadu da Manipur Pradesh Mahila Congress Committee gi President L Tilotamasu Saruk yakibaga loinana tangdu leita balamdam ama oihanbada nupi singi thodang chauna lei haiki Aigi Mushijarba United Naga Council UNC Jati Abakaki Aning Banatraga Magi Pamado Pangamita Masai Jati Bobo Isai Jagat Ati Punamaksida Kayang Wagin Aina Maramorga Mi Manga to Batu Mudurdi Aina Pami Tamuto Toto Mi Apam the Pangan Buduneva Aduga Akui Imaleva Manipuse Kamteng Waravani Wabi Mata Kamteng Waravat Panjasida Masi Koi Wari Punamaksin say I get Kendra as a whole Kendra Mujida. I get Kendra and she Tabaka Tangava Kendra walking go. But the Tangava Kendra machine may have when you have a target. I don't know Tabako. Patana Nana Tala Target Tangava Kendra may shower. BJP Manipur Pradesh ki General Secretary Thongam Vishwajit Nahai party asigi mirep laukthokle haina pauche kharana makhoi gi source tagi pau phanglakpa asida party asibu nungsibiba miyamna irang sagatpa tawbiganu haina phangdorakle ngasi nityapa chu thekta leiba party asigi office ta paumi singa unabada Vishwajit na makha taraduna hai hauzik fawbagi oina party asigi ahan batangka ki oirabasu karigumba makhal amatagi mirep singi maming laukthokpa leite lakadoriba mikhal asida miref khannabagi damak party asigi parliamentary board famba haukibata ngairi haina phongdokhe paumi singa unaba adugi khudong chaba lauraga blockade asi paliba government asina loishinba ngamdrabanina center na loishinaba kanna honari Manipur dadi BJP mapangal kangkhalakli adubu Congress party di crack chatlaba party ni haina Vishwajit na makhata ke BJP ki ticket piba matamda akhoi gi wathok amna chawkhale haibasi masigi akhoi gi Bharatiya Janata Party gi manungda noma gi akhoi mapangal kangkhalak padun gi unity lerpa natana sigum gi wathok amata leite mi ani nium tanabada ama khaktani phangba yabasi aduna nungai tabad dum leirakpa yai amadugi tung kungi warini aduga akhoi gi Bharatiya Janata Party ju adugum baje handaki pibam se leiroi haibasi akhoi gi setpa akhoi gi kanoni corruption gi sas haibasti akhoi ne anybody na ngasai gi lerio post magi pen daba nadraga nungai tabadagi pangang da ngang ba yai yamna clean oina center na koi kaga daba afaba magi mioi aduga society gi damakta yengkadaba ayamba maximum da oina mak tawraga silaga tawba ngakta BJP Manipur Pradesh ki oiba ahan batangka ki oina mikhal thengnagadaba mirep singi ticket pibagi wafam thoglakpadagi ticket phanghodraba mirep singbu sogatpa mioi singna party asiki office ta thomjilakpa leptre ngasisu nityaipa chu thekta leiba party asigi office ta constituency ahum gi ticket phanghodraba candidate singbu sogatpa mandal gi mioi sing thomjilakhi ayuk pung 13 taba matamda tongan constituency ahum gi mioi singna party office tamna kholau kaya ga loina na thomjilakhi constituency ahum gi mioi sing adudi 38 yang lamgi maibam dhanabir bu sogatpa mioi sing Thobal 31 gi Leishang Them Suresh pu sogatpa mioi sing amasung Wangkhem AC gi Laistrom Kadamjit pu sogatpa mioi sing ne office ki gate mamang da miyam aduna party asigi wazaraklaba mioi da ticket piu ticket committee yaning de haibna chingbo kholau sing lausan khe maphamadu da Imphal West Police ki team ama laktuna thokhaning da ba thokdok thoktana ba ngaksen khe thomjilakiba mioi sing adugi marakta yaurakiba mandal gi mihut sing na party asibu matam kuinadagi semgat charaklaba mioi sing da party gi ticket pi da ba haibasi taraina lawde haiba wafam phongdokna rakhe Mandalisida akan ba thawai haksang yauna senjaraga party sige akhoi Narendra Modi gi wakhalon si soidina Manipur su mangphang nagani akhoi gi state si so choba homom lakani habagi thajabaga loinana satharjarpa dumba thajabadu khangkhau da bangarang han khoi gi pura official na di lauthukti list kar phongok pusina party gi ethics ideology kai su khangdaba nupa amada ticket piba yabagi possibility leirena haidok pusi mandal masung basa sin punamak thamo sona wai ticket se akhoi pirak taba taragadi akhoi Thobal kendra da BJP si amo hana akhoi lehelaroi
BJP से पूरा मुथा चाखने अखोई कांग्रेस ता अखोई इसामकसु कांग्रेस सपोर्ट तौरगे हाना अखोई टिकेट से पिरक्त्रगदी चप चाब फिरेब अखोई मैम से लेमिनरगने अखोई ngasi लाक्चरिबा अदुगा हंदकी वांखेम दा टिकेट पीबीरिबा अखोई सेंटर दगी थोलपो ओइरो स्टेट दगी थोलपो ओइरो पीरिबा टिकेट लिस्ट से खिदंग मयामना प्रजासिंगना पेनदबदगी ngasi थोलैबी मंडल की माइकैदगी थोइदोकबा हाइने प्रजागी अपाम हाइबदी प्रजाना पामंबदो ngasi की तौरक्त्रबनी मदुगी ओना तैनबद मोइगी अपाम चटखिबा नत्रगा वोटिंग राइट मांगनबनी खंगदे BJP की ऑफिशियल वेब कैंडिडेट की मिंग लाउथोक्ट्रबसु पार्टी असिद मिरेफ ओइनिंगबसिंगना मिफम पांगथोक्तुना मिखलगिदमक सेम सानरी नाउरिया पाखंग लाकपा एसीदा BJP की टिकेट तानरीबा सोइबम सुभाष चंद्र की वर्कर्स सिंगी ओइबा मिफम अमंगसी हियांगथांग मनिंग अवांग लेकाइदा पांगथोक्रे ngasi pangthokiba mifam aduna lakliba mikhal asida BJP na S Subhash Chandra da party ki ticket pirabadi assembly constituency asida BJP MLA ama puthokpa ngamgani loinana ngasi assembly constituency humpu gi manung da sothaduna leiriba nauriya pakhang lakpa asi mapung phana chawkhathanba ngamgani haina mifam aduda saruk yakiba singi maraktagi phongdoknakhi mifam adu pangthok tringai mamangda S Subhash Chandra gi workers singna नाउरिया पाखंग लाकपा एसी की मनुंगदा गाड़ी की रैली अमसु पांगथोखि ngasi ayuk pung 12 muk taba adwaida Krisamthong एसी की BJP की कैंडिडेट ओइरबा याई हाइना पानरिबा P धनकुमार की युमदा महाकपु अमदी BJP बु सौगतपा मियोय सिंगी ओइबा मिफम अमा पांगथोखरे मिफम अदुना पाउचे अमदी सोशल मीडिया सिंगदा यावरिबा ऑफिशियल मक्ति ओइद्रिबा कैंडिडेट की लिस्ट असी अथुबदा रिव्यू तौबगा लोइनना कैसामथोंग एसी नतना अतै केंद्र सिंगिसु मियामना याबा मतिक चाबा मिखलदा माइ पाकदबा कैंडिडेट सिंगदा टिकेट पीबा हाइना वारेप नखी हाइरी कैसामथोंग एसी की मनुंग चनलैबा मफम कयादा लमदम अदोंगी नहा अहल नुपी अंगांग सिंगी ओइबा रैली अमंगसी अयुक्ता कैसामथोंग एसी की मफम कयादा कोइना चटख्रे खोंगचट अदुदा भारतीय जनता पार्टी की स्पोक्सपर्सन आरके शिवचंद्र सुसरक्याखि लाकदोरिबा 13 सुबा मणिपुर असेंबली मिखल असिदा मणिपुर BJP की ओइबा गवर्नमेंट अमसुंग सोइदना लेरगनी हाइबगी पांदमदा कैसामथोंग एसी की BJP बु सगतपा मियामना सिंदुना ngasi की रैली अदु चटखिबनी लाकदोरिबा 13 सुबा जनरल असेंबली मिखल गमरी लेनना BJP की वॉलंटियर अमदी पार्टी सिबु नुंगसिजब मियोय सिंगी ओइबा मिफम अमा BJP मणिपुर प्रदेश की जनरल सेक्रेटरी ऑर्गेनाइजेशन मुतुम दिनेश्वर मंगांगचागी मोंगसांगै ममांग लेकाइदा लेबा युमदा पांगथोखरे BJP इम्फाल वेस्ट डिस्ट्रिक्ट न सिंधना पांगथोकिबा मिफम अदुदा BJP मणिपुर प्रदेश की स्पोक्सपर्सन डॉक्टर आर.के. रंजन यावना पार्टी असिगी एग्जीक्यूटिव मेंबर अमदी वॉलंटियर सिंगना सरुक्याखि महिला मोर्चा BJP उरिपोक मंडल नसिंदना मंडल असिगी मनुंगदा लैरिबा नुपी सिंगी ओइबा नोंगमगी खना नैनबगी थौरम अमंगसी उरिपोक हुइद्रोम लेकाइदा लैबा लाइरेंबी मांदोपता पांगथोखरे थौरम असिगा मरी लेनना महिला मोर्चा BJP उरिपोक मंडल की प्रेसिडेंट सुनीति बला निंगथौजमना हाइखिबदा प्राइम मिनिस्टर नरेंद्र मोदी न लुचिंगबा BJP लैंगाक न पाइखटलिबा स्कीम कयागी कानबसिंग मियाम द खंगहनबा अमदी लाकदोरिबा जनरल इलेक्शन द पार्टी असिगी मिरेप सिंग मपुंग फाना काहनदुना मणिपुर द अनोबा लैंगाक सेमनबा पांदम द खना नैनबगी थौरम असि पांगथोकपनी हाइखि लाकदोरिबा 13 सुबा जनरल असेंबली की मांगोइनना क्वांथौजम केंद्र की ओइना BJP मोर्चा सेमनबगी अहानबा नुपी सिंगदगी ओइबा मिफम अमंगसी क्वांथौजम मयाई लेकाइदा पांगथोखरे मिफम अदुदा केंद्र असिगी ओइना BJP की टिकेटता कैंडिडेट ओइरगदोरिबा डॉक्टर सापम रंजन BJP मणिपुर प्रदेश महिला मोर्चा की हानगी प्रेसिडेंट आर.के. प्रमोदिनी यावना मियोय कयाना सरुक्याखि मिफम अदुना लाकदोरिबा मिखल असिदा नुपी वोटर्स सिंगना मपुंग फाना सरुक याबगी तंगाई फदबा लई हाइना फोंदोकनखि समाज असिदा ओइबा राजनीति की वाहन एडिसेंजा गुलाबी और कमोरी कोरसु अदुबा कोमयाम अदु लेबसिदा याने कोया पाखपन ऑर्डर की मैं आंगी सिदा निंगी बेमारी बेनिचे इज्जत के लपुंग असिदा दमक सोमोचा रखना कई मोर ये दसिगी दमक खना कोरसु तो के अमा
BJP Manipur Pradesh ki economic cell gi convener oiramba ningthaujam deten sing masamak nang ngasidagi BJP dagi tokle haina lauthokre ngasi heiro KC gi manung chana leiba salungfam yambem mayai lekai da leiba maibam amu singi yumda pangthokhiba mifam amada wafam asi lauthokhibane loinana mifam aduda AC gi nupi singi oiba mifam amasu phamduna lomi sinmi singi apunba saktam uttuna anauba heiro kendra ama semlasi haiba warepsu lauki Lakliba general election da Manipur National Democratic Front ki miref oina kishamthong AC da Mikhal Thengnagadoriba Yumnam Romola gi vote khomba oina party asigi nongmagi oiba political conference among asi pangthokre kishamthong ilangbam leikai community hall da pangthokiba conference asida saruk yakiba MNDF ki luchingba singna Mikhal asida party asigi miref sing thagatnaba miyam gi pukning chingsanki Loinana Manipur da regional party ki mapangal Kankhat Hansi haina appeal tauki. Kairao AC ki manung channa leiba kyamgai lamdam adongi miyam gi oiba rally amang asi kyamgai sin bathungna chatkre. Rally adu kyamgai da leiba Congress pusagat pa ima ibel singna sinduna lakadori batara mathoi suba Manipur Assembly Mikhal gi Hanadagi Laimina Kyamgai Miam Amadi Apunbagi Saktam Kaihan Bayaroi Haibagi Pandam da Chatkibane. Rally adu da punna lamdamadongi imaibe listing amaromna sarukyaki. All India Tanzim-e-Insaf AITI na sinduna lamdam asida leiriba minority furup singbu manaba phida ama piduna manaba khunai ama puragnabagi pandamda political party singi oiba mifam ama MZ Avenue da leiba Hotel Nirmala da pangthokre mifam aduda AITI Manipur State Council ki President Dr. Badruddin, Working President MD Altaf Hussain NPP, Praja Party, Trinamool Congress, CPIM, CPI, MSC, MNDF, JDU gi Mihut Singh yauna miyoi kayana saruk yaduna pangthoke. Mifam aduga mari leinana AITI gi National General Secretary Islauddin Nahai State asida leiriba minority furuf ki miyoi maru oina Maitai Pangal gi phibam atopa furuf singa yengnarubada swathaduna leiri. Central Amadi State ki sponsor welfare scheme kaya gi khudong chaba furuf asigi miyoi singna phangdana leiri. Phiba masida All India Tanzim-e-Insaf na tangai fadabani khanna state asida leiriba political party singi mifam ama phambani haina thamki. District Election Officer Imphal West na sindunanga si DC Office Complex Talaiba Kuranganayani hold differently abled person singi oiba SBEEP campaign pangthokre. Campaign asida All Manipur Mentally Handicapped Persons Welfare Association gi Secretary Y. Ibe Chaubi, DEO Imphal West Robert Singh Ketrimayum, Additional District Magistrate KSIS Lemba amadi Additional SP Imphal West Dr. S. Ibomcha Susarukyaki. District Election Officer Bisnupur na sinduna District asida ahanboina electronic voting machine EVM demonstration camp amadi SBEEP ki awareness campaign kaino thongkhong community hall da pangthokre. Thoramadu da Bisnupur District ki Deputy Commissioner M. Hare Krishna amadi kaino Gram Panchayat ki Pradhan W. Homeshwar yauna District asigi election ga mari leinaba officer sing su sarukyake. Thoramadu da voter guide sing su miyam da yentoki baga loinana miyam na free oina vote thadaba thoktuna leibag asigi apaba mihut khanbada mateng pangbiyo haina DEO na appeal tauki. United Educated Multipurpose Self-Employment Voluntary Organization Sindhana Nongmagi Oiba Vocational Education Program Aman Nambol Higher Secondary Hall the Pangthokre. Thoramaduda Manitko gi General Manager N. Haresor, CAU gi Associate Professor Sumarjit, Dr. I.S. Konthauzam, Amadi L. Prem Kumar na Dice Member Oina Saruk Yakibagal Luinana, Miyam na Angam Bamating Pangnaduna, Leizedraba pothok sing asi hena thokhanaba honarabadi lamdam asi hena chakhatpa ngamgani haina UM Sevogi President Ajit Kumar Hairang Khongjamna phongdoke.
Matang swais break amalagzage Manipur amadi malim gi tongan tongan bi pau single luina na khoi break tigi amna thun hanjarake impact news from meeting taduna lebiu. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Yumanung ge application ki mapung phaba solution piriba Durasign G6 sizanabiu. Durasign asi Tata Blue Scope Steel Limited ki flagship retail brand ni. Durasign liner ki khudong chaba sing di yumanung ge matsung mapan ge application ki khwaidagi yangba phanglang kupnaba. Yan thaba siling amasung phaklang khaidoknaba gi irai laiba solution pi. Panel sing ado phaiba amadi chap yungba mai kai install toba yai. Durasign Tata Blue Scope Steel. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Mayambo amuka na taram nokchari. Bulletin asigi makataba pau miyam de pizari. Imphal West Police Commando ki team amana ngarang NSCN IM ki kadar mari gari amadi yamlaba bom ki machak ka loinana None district ki manung chanalaiba Khongsang Bazar dagi phagat pangamkhre. Pharaba kadar sing adudi thangmaiban hizam dewan lekai dagi laikhidraba yambem pisak ki machanupa Y Rakesh Elias James Elias Pictru chahi kunnipan Ukrul Greenland dagi Ngarin Megi machanupa Themringam Kasung Elias Angamboy chahi kuntaruk Ukrulgi Kachai Kundagi Luinam Hongchui gi Machanupa Ramraisang Chahi Kunithoi Amasung Tamenglong Ward number 3 dagi Laikhidraba Gaigunglung Kamai gi Machanupa Lankwang Chahi Taranipan Sure Hari Pharaba Makhoi Mari dagi detonator Yankai Nipan meter kun taruk sangba cortex wire Amasung Nagaland gi number Oiba Tata truck number NL01A 9772 ama phagat pangamki Pharaba singna phongdorokpugi matung ina potlam sing adu Tamenglong Bazar da dukan famban nan Manipuri Sanjoy Kauba amana IM gi kadar David Kauba amada piraklaba matung makhoi mari da sinarakpani Makhoi mari na amo Khongsang da leiba IM gi kadar Matthew Kauba amada pinanaba sinaraba matung Imphal Ziribam lambi da ROP taba security personnel sing da attack tawba da sizinabani haina police ki pau amana hairi Ningsing bayabadi UNC na kaukiba matam kaktaba economic blockade manung da NSCN IM ni chingnaba singna Imphal tamna changlakpa truck kaya da nongmay kapsilakpada miyoi ama sikhiba amadi kaya aman ashogapan nanghanbagi thogdok thokpa laikhrabani madugi matung tarakpada police na lambi asida kanba seksel thorang lokhattuna lakhibani Republic Day Naksil Lakpagal Luina na Manipur Police na chatharakpa thiba humbada license gun lokhatpa horakle ngasi yupung taruk makhai taba matamda Imphal West Police ki team amana singzamai liwa lambi da koishilaga yum changduna thiba humbagi thabak chathake Dr. S. Ibomcha Singh Additional SP Operation Imphal West ki mityeng makhada singzamai PS ki SDPO A Devananda Singh amasung DSP Rosit Irom Deputy SP CDO amadi makhataba officer Singh yawbatim aduna mapamadugi miyoy Singh masak maming khangdokhi masak maming khangtokpagi mathakta license gun paiba Singh su check tokhi thiba humba aduda masak maming khangdaba miyoy manga phagatpa galoinana double barrel nongmai ahum amasung nongmai macha ani punna nongmai manga lokhalakhi phagat kiba miyoy manga tungda amuk thatokhi Amaramda Imphal East Police ki team amanasu Palace Compound Yoromdai ki macha laimel lambi gi akoibadasu thiba humbagi thabak chathakhi
Imphal East Police ki DSP CDO Robinson amasung DSP Operation RK Saklemba anigi liching makada thiba humba adu ayuk pung manga dagi pung taret phawba chathaki. Thiba humba aduda mafam aduda leiba nupi nupa yauna miyoi chamri lo masak maming khangdoki. Thiba humba aduda apha apun amatadi yaukide. Ngarang numidang pung nipan khara helakpada Kangpokpi District ke Saparmaina Police Station ge manung tena leiba and songlungda miyoi ama masak khangdaba singna nongmai na kaptuna hatlamle. Thogdok aduda siraba miyoi adudi gamnom Saparmaina dagi laikhidraba nosai haukef ke machanupa Kamjang haukef chahi nifutaruk sure hari. Impact News na fangba pawgi matungin na Kamjang haukef Saparmaina da leiba Chulau Farm da thabak suraga mahaki loinabi amadi machanupa mangaga punna leiminabane. Mahak pu kanana kari maramgi damang nongmai na kaplambano haiba khangbangamdri hairi. Thawbal District Police na chathaba drive ta Kakching area dagi U-liter chahum yangkai ga konana miyoi konmathoi amasu phagat pangamkre. Pharba miyoi sing amadi yu sing adu Kakching Police Station da makhataba thabak sing lokhatnabagi damak khutsinakre. Amaramda Thawbal Okram taba ningombam thongda frisking chatharingaida Honda Activa registration number MN05B 7834 da tongduna lakpa miyoi anisu yungau liter humpu manga ga konana phare. Pharaba miyoi sing adudi yumnam Sanjoy chahi nifunipan apokpa laikhidraba bira amasung thongam ningthemzau chahi humpu apokpa laikhidraba angau kawi Thawbal khekmandagini hairi. Manipur Home Guard Employees Association ki President Yanglem Mangi Okpagi Thoram amang ngasi laifam kunong maning laikai da leiba Soibam Ruhini Devi gi yumda pangthokre. Thoram adu haingang kendra da leiriba Home Guard singna sindna pangthokibane. Yanglem Mangi na khonabibadagi Supreme Court of India amadi High Court of Manipur gi order matungin na Police Constable amana phangba thagi tolop adu pigadabani haina right tarakpagi damag thagatpa phongdoktuna mahakpu okpagi thoram adu pangthokibani hairi. Handak chahi gi Kachai Lemon Festival haukiba January kunda pangthokre. Kachai da pangthokiba festival adu Kachai Farming and Processing Cooperative Society na Manipur Organic Mission Agency MOMA, Manipur Tourism amadi Manipur State Ads Control Society MSACS Government of Manipur gi matenga loina na pangthokibane. Nong chubagi chang hanthaba amadi tin kang laina tina yamna takhibana maram oiraga handak chahi gi oina champra metric ton manga oikhi. Festival adu da champra thaba lomi chani yangkai henbana sarukyakhi. Paiti lol gi matang da numit nini chathagadaba convention amang asi palace compound da leiba lamyan basanglen da hawdokre. Sahitya Academy na sinduna pangthok liba convention adu gamari leinana wangang laduna Manipur University of Culture gi Vice Chancellor and Khagendrana Manipur asi Southeast Asia leibak singi marakta center chaba mafam amani lamdam asida nauna hanglakliba Culture University asida Tribal Studies ki department ama hangduna leire. Haurakliba Mahiroi amadi mirol na Manipur gi leiriba tongan ba culture amadi literature gi matang da naina bada khudong chaba kaya phanghanba ngamlagani haina phungdoki. What do you mean by tribals? We are all tribals. We started our life as tribals. Now, what is tribal? What is tribalism? We should know our history. We should know the story of time. Manipur happens to be a powerful projection into it. And I think that Manipur is the right center to start a center of Southeast Asian studies. We will have to find our roots. Roots, you see, a part of our roots, important roots. I may be wrong. I may be correct also. Thado Kuki Literature Committee TKLC gi ahan bamifam ngarang lamfel pat ki Z2 type 6 ta leiba TKLC gi temporary office ta pangthokre. Loinana mifamadu da Thado Kuki Literature chatna hanna bagi matang da kupna khanaki haina cherol amada khanghalakli.
Pangai leba SB Gatwell Senior Secondary School gi Tarataruk Suba Annual Day Celebration ngasi pangthokre. Thoram asigi saruk amo ina haukiba chahi lisingani taramanga tarataruk tamakok mathang takraba mahiroi singda school asigi maikai dagi tongan ba mana mathum kaya lanthok tuna pukning thogatki. Image of Manipur na sindana mathang chahigi October natraga November da pangthokadoriba kunmapan suba National Photography Convention 2018 gamari leina na chathakiba chahi amagi oiba diploma course ki photography contest amadi assignment gi result ngasi lauthokle akupa marol nagamapal da leiba Image of Manipur gi office tagi khanglaba yagani hairi ngasi Rail Riders ki Tarasuba Foundation Gamari Lainana Mantri Pukrigi, Rafai Valley da Royal Riders ki team na chana thaknanaba potlam yauna, sana khonabagi potlam sing amadi lyric tambada sizinaba boy column sing yan thokre. Lagliba Mikhala Sida Lamba Taunagadoriba Singi Marakta Mikhal Mai Paktanaba Potsem Jadu Tausilami Haibanupi Ama Miam na Paraba Matung Police da Sinakre. Parabanupi adudi hangang mayai lekai degi khoinaizam manihari gi loinabi ke inaubi kawi hairi laimarol chawkhat lupna thadorok pacherol amagi matungina parabi inaubi na ngarang numidang gi pung 12 ga minute nifu manga taba matamda lakliba mikhalasida miref oina chongthorakliba pangaizam sarat chandra gi yum amadi ingkhol da potsem jadu tausinnaba potlam kaya langsilamba CCTV camera gi mateng na khangbangam khibane Inaubina Fongdorakpugi Matung ina hangang AC da miref oina bohonariba Nauroibam Ratan gi mama bok na haibagi matung ina lakliba Mikhal asida P Sarachandra bu maitinaba chathakiba thawongni hairi Asigumba phattaba thabak asi tungda amuk tawraklabadi Laimarol chawkhat lupna lorakpa action da masa masana yazagadabani hairi Hauze ngasi nongmagi sanabagi pauda Republic Day Half Marathon Run the Silongi Sankarman Thapana Nupagi Aduga and Chaubadebina Nupigi winner oikre. Republic Day Thoramga Mari Lenana India gi manung chanaleba Sports Authority of India gi tongan ba mafam tarukta ngasi pangthokiba half marathon run asigi sarugama oina takiel daleba Sports Authority of India gi Northeastern Regional Center na sindana pangthokiba half marathon aduda Luang Sangbam dagi N Chaubadebina ahanba position taduna certificate kaloina basel gi mana lupa lasing yangkai Yairipokhtagi MK Minarasina anisuba position taduna certificate kaloina basel gi mana lupa lasing kontra aduga ahum suba position takiba Yairipokki S Premilana certificate kaloina basel gi mana lupa lasing kun fangkibaga loinana mari suba position dagi tara suba position takiba nupi gi sanaroi sing da certificate kaloina basel gi mana lupa lasing ahum pikhi Marathon asida nupagi ahanba position takiba Silong dagi lakpa Sankarman Thapana certificate kaloina basel gi mana lupa lasing yangkai ani suba position takiba Lilong Haurebi gi sanaroi Iqbal Hussain certificate kaloina basel gi mana lupa lasing kontra adugas ahum suba position takiba Yairipokhtagi MD Amir Khan certificate kaloina basel gi mana lupa lasing kun fangkibaga loinana nupagi sanaroi mari suba position dagi tara suba position takiba sanaroi sing aduna certificate kaloina basel gi mana lupa lasing ahum phangki Consultant to the Government of Manipur gi retired IAS RK Nimai Manipur Olympic Association gi Secretary Sunil Ilangbam ga loinana lamdam asida lairiba sanabagi lamda achauba thaudang kaya lauriba mioi kaya nangasigi thoram aduda sarukyaki Marathon adu Imphal gi Sai Complex tagi lamtharaba tungda mafam kaya da koina cheluraba tungda amok Sai Complex da lamtungpham oike Huyen Lanzang Thangta Cultural Association Yai School Chingakham Lerakna Sindana Sangit Natak Academy New Delhi ki mityeng makada numit humni chupna pangthokadaba Festival of Thangta Art Moirangkom Sogaism Lerakta ngasidagi hongdokre Hongdokpagi thoramadi Jain Manipur Dance Academy ki former principal RK Achobisana Padmasri Thokchom Jayanta Dr. TH Ibohanbi amasung Mihols ki President Okram Manglem Mitaina Saruk Yaki Haina Association asigi cherol amana hairakli
अहुम सुबह प्लेट टूर्नामेंट की चैंपियन क्वालिफाइंग की मैच समद फोर्स खेत्रीगांव माई पाखरे ngasi luang sangbam da leiba luang pokpa cricket stadium da sanakiba match asida ESU wangkhai na toss ngamduna batting hana sanakiba ga loinana team asina apiba over kuntra manga da wicket nipan turaga supnagi run chamaga tarat khak lauki inning asida mihulna run kun mathoi lobangam ki मैच असगी अनि सुबह बैटिंग सानकिबा फोर्स खेत्रीगावना ओवर कुनगा बॉल अनिदा विकेट अहुम तूरगा माई पाकपगी रन चामगा तरामापन अदु लौदना मैच असि विकेट तरेत्ता माई पाखे इनिंग असिदा सदामना रन यांखै तरेत लौखे फोर्स खेत्रीगावगी बैट्समैन सदामना लौकिबा रन यांखै तरेत अदुना मैच असगी मैन ऑफ द मैच ताखे Manipur Cricket Association asinduna chatharakliba tournament asigi hayeng sanagadaba ahum suba MCA W Prahlada amadi W Ramananda Elite Tournament ki champion qualifying ki match amada YWC Langthabal amadi Cyclone Thangmaiban anina lamba taunaragani New Delhi ki indoor stadium da tha sigi tara taruktagi chathariba ahanba youth men's national boxing championship ki ngasi sanakiba bout singda Manipur ki PH brighter na KZ humpu mari ki category da services ki akaspu point mangasino da mighty ba piduna gold medal lokre Amaramda Manipur ki boxer Ranbir Sumaha ki lamba oiriba Punjab ki boxer amaga sanabada point ahum anida mai paktuna bronze medal lobangamkre MRC Chazing Mairen Khongna Kunnipan Subalang Thabal Kendra Football Tournament ki champion oikre ngasi tournament asigi sanakiba final match aduda MRC Chazing Mairen Khonggi sanaroi ke Naresh na match ki nifunipan suba minute chankiba amatangairba panzaladuna Lilong Young Social Service Union Lilong Kaithelbu panzil amasinoda maitiba pikibaga loinana trophy ga loina basel gi mana lupa lasing kun phangki Tournament asida runners up tahoraba Lilong Young Social Service Union Lilong Kaithel na trophy ga loina ba sel gi mana lupa lising tara manga phangki Tournament asida Langthabal Khopum Cultural Club na best discipline aduga MRC Chazing Mairen Khonggi sanaroi ke Naresh na best player gi mana phangki Standard Robert Higher Secondary School ki principal PH Landhoni ga loina na lamdamadu gi masak naraba miyoi kaya na ngasi loishin kiba tournament asida sarukya ki Senior Men's Manipur Hockey League da Hockey Union Lairik Yangbam Laikai Mai Pakre ngasi Khuman Lampak Hockey Stadium da sanakiba nupagi mari subal league match amada Hockey Union Lairik Yangbam Laikai gi sanaroi H Amarjit na panjal manga T Govind na panjal ahum W Niras Kumar na panjal ani aduga H Tomba na panjal amaga chanduna Maira Basikhongbu yamna lakcha na panjal taramathoi anida maithiba pibongamki Chathariba Hockey League asigi ngasi nupigi ahan basana kibal league match samada Ideal Club Tera Kaithel gi sanaroi S Richika na match ki kunmapan suba minute ta chankiba amatangarba panjaladuna Farm Yar School bu panjal amasinoda maithiba pikhe Manipur Hockey na sinduna chatharakliba league tournament asida nupagi team taret amasung nupigi team mangana sarukyari hayeng tournament asida nupagi league match ani sanaragani Arabida Bulletin asigi headlines amuhanam yam da thamsage Free, fair and peaceful election and ethical voting haiba timdanga si Manipur da han boina khwaidagi sangba art competition pangthokre Furup amakaki yaipana bohana bada topa furup kaya sokadabo oirabadi khongthang adu hantokadabani haina speaker location na phongdokre BJP Busogatpo workers in the party as the official on allow to Fiba Mireb Sigi Matang da Irang Hobidanaba MLA Vishwazina Piltarakli. Amasung Republic Day Half Marathon Run ki title and Tauba Devi Amadi Sankarman Thabana Lokre.